ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯗ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯟꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ न्यूज ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯕꯤꯜ ꯀꯌꯥ ꯄꯨꯊꯣꯛꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯅꯥꯅ ꯃꯥꯌꯣꯛꯅꯍꯟꯕꯅꯣ MP ꯁꯨꯁꯃꯤꯇꯥ President Rule Lengaki Makada Lairiba Manipur Water Pollution Act Chatnahanaba India Lengaki Maikaidagi Khananaba Raja Sabada Puthorappada Opposition Party gi Maikaida Lebliba Tongan ba MP Singna Yaningdaba Fongdok Laduna Athuba Matamda Manipur Democratic Form of Government Semnaba BJP na Luchingba NDA Lengakta Taksinkri Environment and Forest Minister Bhupendra Yadavna Laibag Asida Chanariba Water Prevention and Control of Pollution Amendment Act 2024 adu Manipur da su chatna hanabagi khanabanabagi Rajya Sabha da puthoraki matamaduda opposition party gi maikaidagi lepliba Trinamool Congress Party gi MP Susmita Dev na Manipur da asuk sanglaba matam fawba President Rule lengak thambagi mayokta NDA lengak pu yaningdaba fongdoraki MP Susmita Dev na ngasi center ki maikaidagi Manipur ga mari leinaba bill sing parliament ta puthorakli hairiba bill sing asi Manipur Assembly na khanagadabani karigidamakta Manipur Assembly na khanadaba bill ama pu parliament asida lengak ki maikaidagi puthorakli bano Manipur da leiriba miyam gi mihut na semba state assembly adubu NDA lengak na suspended animation thamduna matam sangna Manipur da President Rule Thamkibadagi Tangai Fadna Manipur Assembly na Khanagadaba Bill Singasi Center na Parliament Puthorakpani Lengaki Maikaidagi Leibak Miyamgi Yaifanabagi Damakta Hariba Bill Singasi Puthorakpani Haina Makoina Makhopong Lauri Adubungasi Fawa Yaifanabagi Damakta ni Haiduna Semkiba Bill Singasina Manipurgi Miyam na Kadai Fawa Kudungchaba Fanglibage Manipur Miyam na ngasi mayuk nariba awaba chaitheng singasi kanana maram oiduna mayuk na hanbano Manipur thokliba conflict asna maram moiduna ngasi fawba miyoi kaya tonga ba relief camp singda changjafam lauduna leiri masigi mathakta IDP singna Manipur Raj Bhavan ge koibada pendabagi kholaw lauduna khongjing changsilingai chorak asida lengak ki maikaidagi Water Pollution Act 2025 amendment puthorakliba si lengakna Manipur miyam bu thawoide haiba takpani hariba bill asina Manipur miyam na khangniba awaba singasida kari mateng panglibage haina su mahakna India lengakta hangki Mahakna makha taraduna hai karigumba India lengakna Manipur miyambu nungsiduna thangai sengna mateng pangge hairabadi athuba matamda democratic oiba mikalama Manipur da pangthoktuna miyamgi oiba lengak ama semhangadabani India lengakna Manipur da chathariba thong asi leibak asigi leiriba cooperative asibu namthaduna thambagi thong amani haina India lengakpu mahakna pendaba fongdokhi Water pollution ga mari leina na khanaba adu da saru yakiba Congress Party gi MP Niraj Dangina hai Manipur da ngasi law and order mapumfana kangkhong chaire adu bungasi fawa center lenga ki maikedi gi mathau taba pifam thokpa attention am ta pidana leiri Congress Party gi luchingba Rahul Gandhi Manipur conflict horopadagi anganba matamda lamdamadu da chatuna miyanga unakhi adu bu leiba gasigi Prime Minister Narendra Modi na chahi ani helaba fawda Manipur da mikup ama fawba chatkide Chaliba chahi asigi September thada Prime Minister Narendra Modi na Manipur da chatkiba adudi vote ki damakta chatkibani hainasu mahakna Narendra Modi luchingba NDA lengapu maral shikhi discussion adu da saruk yarduna DMK MP Wilson na hai karamba matam fawa India lengakna Manipur State Assembly bu suspended animation thamki gadawribano Manipur State Assembly na pangthok jagadaba Hiram Singh leibaga sigi parliament ta karamba matam fawa center lengakna puthoktu na khanagadawri haina su hangki opposition party gi maikaida lebliba tongan ba MP singi Manipur gi matangda NDA lengaki mathakta akanba mawngdi yaningdaba fongdorkpa adubu oppose tawraduna BJP gi MP Subhasran Patil na Manipur da thokliba conflict asigi matangda Home Minister Amit Shah na hek haubaga Manipur da chatuna lamdamadugi miyamga unaduna conflict adubu loshina ba honaki asigi mathakta Prime Minister Narendra Modi shu Manipur chatuna Manipur gi fibam yengshinki ba laikre haina fongdokhi tungda water pollution bill adu Manipur da su chatna hanana ba voice vote ki khutangda Rajya Sabha da pass chauki Manipur gi chingi tonganba budget ama thamnabagi wafam chatna handana ba saknairaba miyoi mangana Bharat ki president da memorandum thakri
State asida President rule chalairi asiguma matam asida President gi administration asi governor na pangthokpo oibana President rule manungda governor na thairamba haibasi constitution khongaw na bani thawngni asigumba constitution gi wamada manipur gi chingi tonganba budget ama thamnabagi wafamasi chatna handanaba retired judge aribam nautuneshuri yauna advocate marina varat ki president da memorandum thaduna withdraw tawina ba khaijakre Varat ki president da pishin ki ba memorandum adu da yauriba maruiba wafam singdi manipur gi chingi tongan ba budget ama thamnabagi matang da miyoi amana Manipur ki governor Ajay Kumar Valla kanthoklam laga Varat ki president da wakat adugi matung ina mamang tha November 13 ta Ministry of Finance ki Deputy Director Rakesh Bhutanagar da wafam adubu khananaba office memorandum ama thoki matang asida panba yabadi article 371 sigi makhada Manipur Legislative Assembly ki Hill Area Committee asi lisingamaga chamapan ga humdraga ni thoi da semki Committee asiga mari leinaba thabak thoram sing governor na thodang lauribani maramasina hill area ga mari leinaba thabak singi matang da Varat ki president yohan ge hairabadi governor gi khutang da chatkadabani adubu governor kanthoklam naga kanagum miyoi amana constitution gi authority amagum governor ga lengmanana thabak tawba yade karigumba tawram labadi madu constitution gi article 371c asigi mathakta Khongaw nabaga chap manai governor ki constitutional authority da ikaiba pibo oina thoi haina palli nakalamarom da deputy director Rakesh Bhutanagar na thokiba office memorandum adu state asida president rule chalairi bani rule manung da governor na thairambagi thawang constitution khongaw nabani maram aduna Ministry of Finance ki Deputy Director na thokiba office memorandum adu president na withdraw tawhanbiu amadi article 371c gi makhada governor na lawgadaba constitution ki thodang hena mapum fana cheksin hanbiu haina memorandum adu palli National News abu pathokchari Work for ek BJP na sem khibani Trinamool Congress na kanam tagi lamso haloi Mamta Banerjee West Bengal da mathang chahida pangthokadoriba assembly mikal da mafam adugi muslim gi vote sing adu hana fangkiba adugumna lengdana adumak lehenna bagi damakta honarapa khongthang ama oina ngasi chief minister Mamta Banerjee na work for ek ki matang da phongdokladuna ek adu BJP na sembani Trinamool Congress na state adu da lairiba muslim singi lanamata sohaloi haina thajaba pikre ek adu state adu da chatnaroi state assembly na sumadugi mayokta warep lokrabani masida sunatana supreme court state lingang na ek asigi matang da case ama subfile tokrabani case adu hojik fawba adumak pending da lairi mahakna chief minister oringai amadi Trinamool Congress na West Bengal da lairiba makai work for gi property am da sohaloi haina phongdoki Wafam Singh asi ngasi Malda district laiba Mikhal ga mari leinaba rally amada Mamta Banerjee na phongdokhibani ningsingba yabadi chahi asigi anganba sarukta center laingak na work for ek lising amaga chamapan ga maudraga manga gi tongan ba provision sing da samdokhibani hariba samdoklaba sing adu supreme court ta khananina ba lairi haina West Bengal laingak ki senior official amana phongdorakli Center Lenga ki Makadigi ek ajuda Samdokiba sing adu pangthokadabani haibagi state tauba order amata leite baram aduna state Lengak na center piriba matam adugi manung fawda thabak paikhat patabani hainasu official aduna phongdorakli Ahum Shuba Laibak asida sajaba Nuclear Power Submarine Commission tauragani India na laibak asigi Navy gi mapangal hengat hanabagi damakta ahum shuba laibak asida sajaba Nuclear Power Submarine Navy da kusinaragani haina Chief Admiral Dinesh K. Tripathi na ngarang phongdokri INS Aridaman haina khangnaba Nuclear Power Submarine asi hauji trial chathaduna aroiba thakta leiri hairi Admiral aduna confirm tawbaga loinana athuba matamda commission tawragadaba submarine aduna India gi ising manungi oiba mapangal da ahenba safu piba ngamgadawri Laibak asigi yamna maru oiba strategic project sing manungda ama oiriba nuclear power submarine sabagi thabak asi maikai khudingdagi yamna checksin na yengduna lairibani
इहान हानबो ओइना इंडिया ना न्यूक्लियर पावर सबमेरिन साकिबदु INL Arihant haina mingthonki madugi matungda anishuba submarine aduna INL Arighat haina mingthonki nongthak amasung kangfalgi maikaida India ki nuclear ki mapangal asi masak taktuna leirabani adubu ishingi oinasu hauzi India na ahum shuba nuclear power submarine putoktuna leibak asi USA Russia UK France amasung China gumna mapangal kanba leibak oiragani नक्सल लालहौबा मंगा हाटख्रे पुलिस अमा सिरी छत्तीसगढ़ की बीजापुर डिस्ट्रिक्ट स्टेट असिगी डिस्ट्रिक्ट रिजर्व गार्ड ना ऑपरेशन चथबदा नक्सल लालहौबा सिंग खुथोंगरपदगी हौजिक फावदा सिक्योरिटी फोर्स ना नक्सल लालहौबा मंगा हाटपा ngamkhre DRG gi जवान अमा सिरी हाइरी थौदोक अदु डिस्ट्रिक्ट असिगी गंगलोर एरिया दा लैबा असुकपा उमंग अमदा थोखिबनी हौजिक फावदा सिक्योरिटी की फोर्स सिंग ना हाटख्रबा नक्सल लालहौबा मंगा अदुगी हकचांग रिकवर तौबा ngamkhre मखा ताना एंटी नक्सल ऑपरेशन चथनबा सेम साबा साखरे हाइरी चई असिगी ओइना हौजिक फावदा छत्तीसगढ़ खक्तदा सिक्योरिटी फोर्स इन नक्सल लालहौबा चनीगा हुमफुगनिपान हाटख्रे मसिगी मनुंगदा चनीगा कुंथ्राक मापंदी नक्सल गी बास्टर डिवीजन दगिनी हाइरी इंटरनेशनल न्यूज पाथोक्चरी चटपा हैबता ngairiba angang yauna imung amagi mioi manga junta lamina hatkhri thasigi kunyani pandagi hauna Myanmar junta lenga tangkak naina mikal pangthokadoriba chairak asida Myanmar junta lamina nongthoktagi bom thadaduna sagai region gi wetland township tangarang चटपा हैबता ngairiba angang ama yauna imung amagi mioi manga hatkhre hairi टाउनशिप अदुदा लैबा मियोइसिना फोंदोकिबा वारोल अमदा जुंटा लामिना टाउनशिप अदुगी मनुंगदा लैबा नाटमोउन विलेज दा लैबा सब हाउस अमदा बोंगी लांदा चथरखिबदा चाही अनि खक्ता ngairibi nupi macha ama yauna imung manungi मियोइ मंगा अदु हातखिबनी हाइरी जुंटा लामिना नोंयाइ मतुंगदा मपांगल कल्लबा बोम अनि थादरखिबगा लुनिना बोम अमना सब हाउस अमदा ताखी अतोपा अमना मोक्सिंगदा लैबा मफम अमदा तासिंखी बोंगी लंदा अदुदा मराइबक थीख्रबसिंगे मनुंगदा चाही कुनगा मंगा अमसुंग कुनगा मरीगी नहा ओइरिबा कपल अमा ओइ मसुंग मखोइगी चाही अनीगी मचानपीसु यावकी हाइना खुंजासिंगना फोंदोकनरखी अतोप्पा लाइबक थीरबसिंग अदुना नुपीसिंगना हाइना खुंजासिंगना फोंदोरखिबगा लोइनना मखोइगी हकचांगसिंग अदु नुमित अदुमकदा अरोइबा मथौ मंगम पांगथोखरे हाइरी जुंटा लामिगी लंदा अदुदा युम मंगा चाउना अमांगता थोखिबगा लोइनना चाही तरा शुरबा अंगांग अनि अमसुंग मपुमरी फारबा मियोइ अहुमसु असोक अपनंकी हाइना खुंजासिंगना फोंदोरपगा लोइनना अंगांग अमना ममित्ता सोखी अमसुंग अतोपा अमना मकोका सोखी हाइरी जुंटा लामिना नोंथोक्तगी लंदा चथखिबा मतमदुदा मखल अमतगी खुथोकनखिबा लैते हाइनासु खुंजासिंगना फोंदोकनरखी युम चनीरोम लैबा खुलदुदा ममांग चाहीगी मेत्सु जुंटा लामिना लंदाखिबगा लोइनना युम कुंथ्रा हेना मैना तुमना थादोकलमखिबनी हाइरी लैबाग अदुदा चाही असिगी डिसेंबर 19 मिखल पांगथोकनबा जुंटा लैंगांग लाउथोखरबा मतमदगी हौना जुंटा लामिना मिचमसिंगदा ओनसिनदुना लंदाबगी थबकसिंग लैबाग सिनबथुंगना चथरखिबनी हौखिबा थादसु जुंटा लामिगी नोंथोक्तगी लंदादा मियोइ 195 हातखि हाइनासु नेशनल यूनिटी गवर्नमेंट की ह्यूमन राइट्स मिनिस्ट्री दा थमलखि कुमजा लिसिंग अनि कुनगा माथोइदगी लामिना लैंगाक पाइरकपदगी हौजिक फावदा जुंटा लामिना नोंथोक्तगी लंदा चथदुना मियोइ लिसिंग अमगा चामरिगी मथक्ता हातख्रे हाइरी टेरिटरी की मतंगदी याशिनब लैरोय हाइना क्रेमलिन फोंदोरखरे यूरोप न लान पामलबदी रशिया सु थौरांग तौदुना लैरी पुतिन रशिया की प्रेसिडेंट व्लादिमीर पुतिन यूएस प्रेसिडेंट डोनाल्ड ट्रंप की अखनबा एनवॉय स्टीव विटकॉफ अमसुंग ट्रंप की मयानुपा जोरेड मॉस्कोदा उनदुना पुंग मंगारोंगी वरी सानखरे ngasi wari sanakiba aduda ngamkhai gi matangadi karigumba amatagi yashinaba leiroi haina kremlin na phongdorakre kremlin gi press service ta thamlakiba warolda second world war 2 dagi europe ta khwadi kiningai oiraba unkhatnaba singi manungda ama oiriba russia amasung ukraine gi lana se loshina bagi oithokpa yaba khongthang singda asan miying thamduna meifam pangthokki hairi russia gi official singa thamlakpa warol amada president putin na
US की मिहुतसिंग असिग वारी सानखिबा अदु कानाबा ओइखि अदु मपु यानाबसिंग यौशिनद्रिङै ममांगदा पाइखतकदबा थबक कया लै हाइनसु फोंदोखि अमरोमदा रशिया की प्रेसिडेंट व्लादिमीर पुतिन यूरोप की लेबाक सिंह यूक्रेन तोंगशिलिबा सिंहबु नहौना यानिंगदबा फोंदोखिबगा लोइनेना US प्रेसिडेंट डोनाल्ड ट्रम्प यूक्रेन की लान असि लोइसिनबा होटनरिबा कयाबु यूरोप की मपांगल कल्लबा लेबाक सिंहना अयेत अपम पीरे हाइनसु मराल सिखि ngarang president putin su europe ki mapangal kalaba leibak singa lan pamde haina phongdokhibaga loinena karigumba europe na lan pamlabadi moscow su thorang tawraga lei haina phongdokhi president putin na black sea da russia gi sedo fleet tanker sing da ukraine na drone gi landa chatharapagi paukum pigani haina su kihan khangalakhi aroibada Israel na Gaza gi border crossing hangdoktuna Palestine sing chatpa yahangadori Israel gi maikaidagi ngasi phongdokhiba wafum amada Gaza dagi Palestine macha kaya border crossing adu lanthoktuna chathanbai hauragani haina phongdorakli khongthang asi US na saugatpa ceasefire deal adugi manung channa lokhalakpa thabakni World Health Organization na phongdorakpai matung inna Gaza da masa layengba chatnanaba mafam adu thadokpa tangai fadaba leiri miyoi lising 13 rom lei hairi Rafah gi border crossing asi Israel na Trump na semkiba point kun gi plan adugi matungina hangdokadoribani ceasefire adugi ahan ba tangkak aduda Gaza da lehoriba Israel gi hostages ani adu thadoklaba matungda border crossing hangdokani haina toramba adu Hamas ki maikaidagi hostages ki ani thadorkiba adu manadaba miyoi singni haina claim torabasu border hangdokpagi thabak adu leploidawri Karigumba Gaza dagi Palestine macha singna Rafah gi border crossing lanthotuna chatpagi apamba adu Egypt na makhoibu changjafam pigani hairabadi chatningba pumnamak athingba leiroi haina masak maming takthokdaba Israel gi official amana phongdorakli Marak asida Israel gi maikaidagi Prime Minister Benjamin Netanyahu na Lebanon gi leibakta diplomatic amasung economic ki oiba wari kiya sanaba envoy ama khanduna mafam aduda yaunanaba sem saki hairi Israel gi media na phongdorakpada Lebanon ga Israel ga lainariba mari adu Mamangda Iran na sogatpa Hezbollah militant singa maruoina lanthingnabani mapumoina Lebanon leibakka choyetnaba leiba natte adubu mamang chahigi loisilakpada thamnakhiba ceasefire gi yanaba adu leina Israel na Lebanon gi tonga mafam singda Hezbollah militant sing lotuna leiba amadi makhoi gi lalong sinda kayada strike chathaduna thugaiba gi thabak chatharakhi maduda micham sokpagi paulerpa maramna Lebanon gi lengangasu Israel da yaningdaba phongdokpa haurakhi amaromda Israel amasung Palestine gi Hamas kalan fasi bahag changsing exchange taunabada hauzik faba puloi loiba ngamdri Norris Window na sandokchariba nungthilgi pawpatokchaba matang asida loishinjare mityeng tabikhiba pumna mapu amuka suhana khurumjari